ꯑꯅꯣꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯔꯣꯝ ꯃꯩꯇꯩ ꯆꯦꯅꯦꯜꯅ ꯇꯔꯥꯝ ꯂꯧꯖꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯃꯆꯥ ꯑꯁꯤꯒꯤ ꯇꯔꯦꯠꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯑꯏꯕꯅ ꯁꯦꯝꯖꯕꯅꯤ꯫ ꯏꯃꯥ, ꯄꯥꯕꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ? ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯂꯩꯕ ꯎꯗꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯦ꯫ ꯏꯃꯥ, ꯍꯌꯦꯡꯗꯤ ꯀꯥꯡꯅꯤ, ꯔꯥꯁꯤꯈꯣꯏ ꯃꯈꯣꯏ ꯈꯔ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯗꯤ ꯎꯅꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄꯗ ꯏꯃꯥꯅ ꯈꯔ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯈꯣꯏꯒ ꯎꯅꯔꯣꯏꯗꯧꯔꯤꯕ? ꯃꯔꯝ ꯂꯩ꯫ ꯃꯈꯣꯏꯅ ꯑꯩ ꯍꯪꯕꯗ ꯏꯃꯥꯅ ꯃꯄꯥꯆꯧꯍꯣꯏꯒꯤ ꯑꯅꯥꯕꯒꯤ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯕꯗꯨꯗ ꯐꯣꯟ ꯐꯥꯎꯕ ꯄꯨꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯨꯝꯕꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯇꯥ ꯄꯨꯔꯅꯤꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯊꯧꯔꯥꯡ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯅꯦ ꯆꯥꯛꯈꯨꯝ ꯆꯪꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯉꯔꯥꯡ ꯊꯥꯕ ꯂꯣꯏꯗꯕ ꯈꯥꯃꯦꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯄꯨꯔꯅꯤꯃꯥ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ, ꯅꯪꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛ꯫ ꯏꯕꯨꯡꯉꯣ ꯕꯁꯟ, ꯆꯥꯛ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯣ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯄꯥꯕꯗꯒꯤ ꯂꯨꯄꯥ 1,000 ꯍꯥꯏꯕꯤꯌꯨꯕ꯫ ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯅꯪꯅ ꯊꯣꯛꯄ ꯍꯥꯏꯖꯧ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯄ ꯀꯣꯏꯕ, ꯃꯤꯒ ꯈꯠꯅꯕ, ꯅꯤꯁꯥ ꯆꯥꯕ, ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯊꯕꯛꯁꯦ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯦꯡꯗꯕ, ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯕꯁꯨ ꯅꯅꯥꯗ ꯍꯥꯞꯇꯦꯗꯣ ꯅꯪ ꯇꯣꯏꯕ꯫ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯕ꯫ ꯅꯨꯄꯤ ꯊꯤꯅꯕꯅꯦ ꯄꯥꯕꯗꯒꯤ ꯄꯩꯁꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯁꯦ? ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯗꯕꯅꯤ꯫ ꯄꯥꯕꯨꯡ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ꯫ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ, ꯅꯠꯇ꯭ꯔꯒ ꯏꯃꯥꯗꯒꯤ ꯄꯤꯔꯛꯑꯣꯕ꯫ ꯅꯪꯒꯤꯗꯨ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ, ꯏꯃꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯁꯦ, ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯊꯦꯡꯈ꯭ꯔꯦ, ꯏꯃꯥ ꯆꯠꯂꯦ, ꯅꯃꯧꯄꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯣꯏꯅꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯖꯥꯠꯂ? ꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗ ꯀꯥꯏꯅ ꯃꯊꯟꯇ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔ ꯃꯥꯜꯂꯤ, ꯅꯨꯄꯤꯒꯁꯨ ꯀꯣꯏꯔ ꯃꯥꯜꯂꯤ꯫ ꯌꯥꯔꯦ, ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯄꯜꯂꯛꯑꯅꯨ꯫ ꯈꯪꯗꯅ ꯂꯩꯔꯕ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯉꯣꯟꯗꯒꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯨꯈ꯭ꯔꯦ? ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯤꯅꯤꯅꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯥꯒꯤ ꯋꯥꯁꯤ ꯁꯨꯡꯄꯟ ꯍꯦꯛ ꯄꯜꯂꯛꯑꯅꯨ, ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ꯫ ꯊꯣꯏꯕꯤ, ꯀꯩ ꯇꯧꯔꯤ ꯇꯥꯆꯣ? ꯑꯃꯨꯛ ꯂꯥꯛꯇꯅ ꯀꯧꯏꯗꯅ? ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥꯗꯤ ꯅꯦꯅꯦ ꯈꯣꯏꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯟꯊꯣꯏ, ꯅꯉꯣꯟꯗꯒꯤ ꯂꯨꯄꯥ 500ꯗ ꯇꯥꯆꯧꯗ ꯄꯤꯌꯨ, ꯑꯩꯅꯦ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ꯫ ꯈꯪꯉꯦ ꯇꯥꯆꯧ, ꯑꯩꯉꯣꯟꯗ ꯄꯩꯁꯥꯒ ꯂꯩꯇꯦ꯫ ꯅꯪꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯤ꯫ ꯅꯪꯒꯤ ꯅꯕꯨꯛꯅ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯋꯥꯏ ꯈꯥꯕꯗꯤ ꯂꯥꯛꯑꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯗꯧꯔꯤꯗ꯫ ꯀꯣꯏꯊꯤꯕꯒ ꯊꯤꯍꯧꯈꯤꯒꯦ꯫ ꯄꯨ ꯁꯣꯗꯨꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ? ꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯉꯁꯤꯗꯤ ꯁꯣꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯊꯝꯃꯝꯃꯤꯅꯤ꯫ ꯂꯥꯏꯁꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦꯅꯦ, ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯏꯃꯥꯅ ꯉꯥꯡꯂꯒ ꯉꯥꯡ, ꯆꯩꯔꯒ ꯆꯩ꯫ ꯄꯥꯏꯔꯁꯦ,
ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯕꯗꯤ ꯂꯣꯏꯔꯦ. ꯄꯩꯁꯥ ꯂꯩꯇꯗꯅ ꯉꯁꯥꯏꯗꯒꯤ ꯏꯆꯟ ꯅꯨꯄꯤꯗ ꯍꯪꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏꯅ ꯎꯄꯨ ꯁꯣꯏꯗ ꯀꯣꯏꯊꯤꯗ ꯊꯤꯕꯅꯤ. ꯑꯗꯨ ꯍꯦꯛꯇ ꯐꯪꯕꯩ ꯋꯥꯅꯤ. ꯂꯨꯄꯥ 700-800 ꯑꯃꯨꯛ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯒꯤ ꯄꯨꯔ ꯊꯣꯛꯂꯛꯂꯕꯅꯤ. ꯑꯁ ꯑꯩꯁꯨꯕ 이마다가 나무는 비우나 벌써 또이니 하이질레가 루파를 챙겨만 볼라인 가란데 자치 라시야 뭐 가보이도 부분 게 아들라 그네 하게 톨릭 레디 하이브네 여러글라니다 어도 라다 하다 폰 또 그러버네 아도비나 마시기 마통드디네 라다수 가보가 라지니가 운나보다 야혼치 Maduda makhoi ni mawng mato ingit ilang khardi khangma soidana ngamgani ada gari ama lakli base asimale lao kakalo bai khaba akhona lakli lambi sidi mama ngai ngi lambi dunina hoine bai chumine dakhaba kidoroge lambi sibu hana chakrabro chatrida aikhoi somda bu sulak laktrida ado kyang walige yaudore adagi thongal mari subase asini bhairajan purnima ha asbai shagase ipa he pakhale de toise as nang suba tuminam tule Dakhaba yauri hindum hindue aidi wakhala ma tawre dana haima ibema icha khoi lakli dana hoima se phamla lause ibung ani su icha khoi ga lagmina bra manima Pama ibu itabu ima ibe mado mapa jogi ana bagi satabi hadadana chathokhrene madugi angang dunane mamaina thaidi phone ju pu khide toise mana budi bina khoira sikhoi lakani akhara saudna ba haibi odana ima da budi kana hairambani as thengnar dikhra nuai daune torse icha sa Pamlamo imane sa semkhige icha singi haira khara ju semlake mani makoini khaba madira jeni ai kitabo phatrabna khoini gi damoktani sille bthawra adudi akhoshu hankhina btawrage ima hoi Isaga hek unaraga chatlati nungai dawne tawrise adubu unadana chatpa tarine adudi chatloko ima su lehorage bina nakoigi namana bidubu ming kari kowe hoine khoi su maming baudi khangbi ai ko Mimi kowe Mimi Mimi Pajaine Karibo Kaisu natida ado bai khaba ansungali kara dram korusid kari hagena koni bo yai ne tarajen yam thamji chalugumse mangda uriba khunangse asigi makhungdoin phamorse hoine dakhaba rasina haibsu haiba
ꯑꯁꯤꯗ ꯑꯣꯏꯅ ꯊꯧꯖꯤꯜꯂꯣ. ꯅꯈꯣꯏ ꯑꯅꯤꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ. ꯅꯈꯣꯏ ꯑꯅꯤꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ. ꯀꯔꯤꯅꯣꯅꯦ ꯏꯁꯥꯁꯤꯕꯨ ꯏꯍꯩ ꯍꯩꯅꯗꯒꯨꯝ ꯀꯣꯛꯁꯤꯁꯨ ꯉꯥꯎꯒꯨꯝ ꯆꯤꯛꯀꯨꯝ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?